Bank account freeze tauba court na yakidre. Smart Salai Authority gi bank account freeze tauba ga loina na makoi gi movable amadi non-movable asset sing transfer natraga yonba yahanbida na ba mari laina ba authority da direction PB na ba Lamphel Police na tharakpa application ama ngasi Sip Judicial Magistrate Imphal West na reject tawkre. Court asida ngasi ayo na file torokpa application warol mamang sahigid November thada Salai Holding and a group of company gi account freeze tawdana Special Court NIA na pikiba wayel loina na NIA Court na pikiba wayel adumag High Court of Manipur na upheld tawkibagi wapam punna nainaraba matung Lamphel Police ki wapam adu reject tawkibane. Village level COVID-19 task forcing sem na balaingak na khanghan kreng. State asida COVID-19 gi ani subo web lakpadagi oirakliba phibam asida laingak na tongan ba civil society organization singgi matenga loina na sangsin na balawrakpa khongthang gi saruk ama oina village level COVID-19 task forcing sem na bakhangan kreng. Manipur lenga ke home department na thadorokpa cherol adugi matungin na miyoi taruk tagi tara na saba village ward COVID task forcing sem gadavane. Yum chamaga yangkai khakta leiba khul sing punsin duna sembagi thodang sing mari lainaba MLA singge midyang makhada club NGO singna logodavane. Health department na mari lainaba district magistrate singgi kuthangda task forcing aduda PPE hand sanitizer hand glove amadi face mask sing phanghangadavane. Task forcing na sathok sasin tawnabagidamag nongmada lupa lising amamam kaithokani hairiba senpham adu district magistrate ki kuthangda task forcing na claim tawrakadavani amadi relief and disaster management department na kaithokani haina makha tare. Loina na task force aduna laikai khulda dukan amadi kaithel sing hangbada SOP ngaghan nabagi thodang sinnagani home isolation da leiriba miyoi sing thokhandana ba senagani lainga ki medical department na paikhatpa contact tracing gi thabak thoram singda mateng pangani amasung miyam gi sathok jasinda face mask uppa amadi SOP ngaghan mana chingba sing yengsinnabagi thodang singani hairi. RIMS ki OPD hanglaroi Regional Institute of Medical Sciences RIMS ki outpatient department OPD matam kharagi oina thingjinnaba warep lawkre. Ngasi medical superintendent in charge ki kada RIMS ki head of department sing yauba mifam ama numit jungba matung pung ahum tabada phamduna OPD thingnanabagi warep adu lawkhibane. COVID-19 ki case hengalakpa amadi hospital adu da leiriba anaba sing ningthina yengsinba ngamnabagi damag OPD thingba adu chatliba tha asigi kundagi makha taba order ama thokriba phawba chatnagani. Adum oinamag emergency service gaini ga mari lainaba case sing radiation oncology gi thabak thoram sing de makha tana pangthokani haide. Atopa cyclone gi saitheng ama Manipur yauna north east yaurakadawre. Cyclone tokte na laibak asigi nongsup thangba sarukta chawna amangata thokhan khraba tungda lakliba me kuntaruk amadi kuntaretta atopa cyclone ama laibak asigi nongpok thangba sarukta akan ba sapu piragane saipu ase Manipur yauna north east ta phanglaba yai haina Indian Meteorological Department IMD na phongdorok le. IMD na thadorok pa cherol asina makhata na hai Andaman Sea gi awang thangba amadi Bay of Bengal gi nongpok thangba sarukta low pressure area ama lakliba me kungani thoida semlaraba yai maramasina hairiba numit asidagi hauraga Andaman and Nicobar Island Orissa Bay of Bengal Assam Meghalaya gi mafam singda nong sugani loina na hairiba mafam sing asida tha asigi kunmanga dagi nong subagi chang hengalakani haire. IMD gi cyclone warning division da thadorok pacherol asina makhata na hai tha asigi kunmanga gi matungdagi nong subagi chang asi leptana hengalaktuna pung humbudraga nithoi gi manungda akanba nonglei nungsit thoklagani loina na hairiba nonglei nungsit asi kha nongsuplomda tapna chatkigani. Andaman and Nicobar Island di tha asigi kunithoi dagi hauraga adumag akanba nong suraba yai. Nakal amaromda Mumbai ga tainaba Arabian Sea da cyclone tawkate na humdokhiba chawba hi P305 ta tongkhiba miyoi marfuga mapan hojik phawba thiba phangdana leiri haina agency gi pauna haire. Indian Navy na phongdorokpagi matungin na hojik phawbada P305 ta tongkhiba apunba miyoi chaniga humudra humdoi gi manungda chamaga marfu mari de kanba ngamlei makhata na mi thibagi thabak lepa leitana chathare. Loina na Gujarat ki samudra khongbanda cyclone asina humdokhiba hi singda tongkhiba miyoi kanba ngamlei. Saidak asida P305 tagi kalakpa miyoi chamaga kunmanga yauba Indian Navy gi warship INS Kochi ngasi Mumbai da thungkhrei.
Indian Navy ge Deputy Chief of Naval Staff oiriba Vice Admiral Mulidhar Sadasiv Pewarna phongdorakpagi matungina hojik chathariba mi thiba amade kanbagi operation ase haukiba chahi nifu asigi manungda khwaidagi aruba amani haire Lahore da official taraga nipan suspend tawkhre Pakistan ge Lahore province ki city district administration na district health amasung atai department singdage official taraga nipan suspend tawkhre COVID-19 vaccination tawbada hana tahonabage sen charamba amasung tongan ba vaccination center singda aranba sing tawrambagi damak official sing adu ningthokaba numita suspend tawkhibane Assam dagi huran khiba kar maugda phangle Assam dagi huran khiba kar ama mau police ki kangbuna ngarang nungthil pung 12 minute mangarom tabada police station asidagi kilometer nifuga mangarom Maram peren lambi da chatlaga new magai mai manaktagi phangba ngamkhre huran khiba gari aduni haina chingnaba baleno car ama leire haibage pau phangbadage mau police station ge SI Peter Ronana lusingba kangbu ama sangsinbada new magai mai ge manakta tongana gari adu khamduna lairamba thengnabane car adu RGB road Guwahati ge Babuni Maidan da leiba Ivory Enclave ke anisuba floor da leiba Angkur Datta apokpa laikhidraba Upendro Datta kauba amagine gari adu huran khibagi matangda complaint tawrakpadage Gitangarh police station da case ama laukhatuna thigatpada Manipur da pusinkhre haiba khangba ngamkhibane phanglaba gari adu mau police ki kangbuna Gitangarh police station ge SI Muni Narul Jamana Lusingba kangbu amada khusinnakhre haire numit kharani gi mamangdasu Assam dagi huran khiba gari Senapati district ta phangkhibane Assam da black fungus na miyoy ama sihankhre Rajasthan dadi laisatni lauthokre Assam da hanbo ina ngasi chahi 18 suraba covid narambadagi fagalakpa miyoy ama black fungus na maram oiraga private hospital amada laikhidre Assam health official singi report matunginna sahi 18 lom suraba miyoy adu covid ka mari lainana thokpa complication na maram oiraga laikhidabane adum oinamak mahak test tawbada covid-19 negative oiramkhi haire Assam ge medical education ki director Dr. Anup Kumar Burman na phongdokibada maha COVID-19 naramki haiba confirm tawre madugi matung fungus adu maha ki haksangda yauramba thengnai biopsy report ki matungina miyoy adu black fungus na soghan bane hiram asigi matangda chief minister amasung health minister da report ama thakre miyoy adu covid positive oirakpa amasung layong ulakpadage Guwahati da leiba hospital amada numit 10 ge mamangdage layengduna lakhibane Mahak diabetes patient amasu oikhibane mahaki maigi sarukta maru oina mit manakta amuba dakpham kaya lairamba thengnakhe Dr. Singna black fungus oiramba yai haibage chingnaba leibana kupna yengsinkhibani haire Rajasthan da black fungus na sokhanba miyoi chamagi mathakta thengnabaga loinana state laingangna laichat ama oire haina laukthokre Mucormycosis hairaga khangnaba fungus makhal asina miyoi kaya nahanba thengnare Sawaiman Singh Hospital da miyoi chamarom black fungus na nabadage tokhaiba ward thamduna layengle Rajasthan Epidemic Act 2020 gi makhada notice ama thoktuna black fungus epidemic oire haina laukthokibani haire